Mutua Museum ki Director Mutua Bahadur na iba bell metal crafts in Manipur haina mingthon ba lairik phongkre Manipur ki bell metal ki pothok Senga gi GI tech launa ba hotnari athubada Manipur ki Senga si GI tech fanglagani haiba thajaba laire haina Directorate of Handloom and Textiles ki Director K.Lamlee kamai na phongdokre Imphal West ki lamfel da laiba Directorate of Handloom and Textiles ki conference hall da pangthoki ba lairik phong gi thauramadu da Director Lamlee na makhatana Manipur ki puari da sagona duna lairakpa bell metal ki potlam Senga mari laina ba lairika mafong ba asina lakada riba mirol amade lamdam asigi designer kaya da chauna mateng oiragani matam amada bell metal ki oiba potlam kaya ama sizinaram labasu ngasi hairiba potlam Senga si saba amadi sizinabagi chang yamna hantarakle mamingtagi oiba hairiba potlam Senga si dharma karma ki oiba changdraba yadraba Potni haina phongdoki art form asige artist sing su yamna leisilaktre haiba wafam thamladuna lam asida anoba artist sing changba yamna watlakli fiba masida Mutua Bahadurna lamdam asige bell metal crafts ki oiba lairika ma phongba asina mangkhigadauraba art form asi amuk hingatnaba hotnabada mateng oiragani haibagi thajaba Lamlee na thamkhe Thauramadu the Directorate of Handloom and Textiles Joint Director E10 Bell Metal Crafts ke State Awardee Ahibam Gopeshwar amade NID ki designer Sukumar Haubam yauna lamdam asigi masak naiba miyoi kayana sarukyake Assam horai si am popular oire hojikti aduna masi popularity la ibasidi kra di lakare ba khoi sinna khak changi aduna Senga si koi kan sinna changi masi popularity tawnu bagi khoi sengba si hadana madugi demokta GI su resa tawchi na semgalak pani February da daga thar matung da moina kwari lai kwari du last year ki June da khoi nam kwari dum khumbe aduna madu Chennai da GI resa tawnu bagi khoi sembaga khoi Manipur da GI taw matam da khoi na ngasi lairiba si tabadu chu tamo sukma chu aduga jaro mesu khoi na sapi lampi ki tawkeba moirang phi tawkeba aduga Wangkai phi tawkeba GI sing se khoi consultant yauduna khoi khaltana tawjabani atopa singna Manipur da GI taw sing chiri atopa consultant singna loina cha tawbani khoi de isana mi sing sa hanga tigalaka na mati itihas sagalaka da madugi sembalaka da GI se sa kan honabani Thauramadu the Sarukyaki Joint Director E10 Directorate ki Maikai the State Awardee Singna Modernization Scheme ki Makhada Financial Assistance Piduna Lakli Haujiki Oina State Amade National Awardee na Fangliba Financial Assistant Hanadagi Yamkhatle Directorate ki Maikai the Gisu Lamdamas the Lairiba Artisan Amade Craftsman Sing the Makoigi Tabak Henna Pakthok Chauthok Hanaba Angamba Mateng Pangjagi Haiki State Asida Puthokliba Potlam Sing Asi Aikoina Sizinaba Amade Miam the Masak Khangan Bachangi Haiba Wafam Thamladuna Joint Director Asina Masina Mapaldagi Changlakpa Potlam Singda Singa compete tauba ngamlakhini brass metal gi lamda so matam gachuna ba infrastructure semgat paloina designer singna so aikhoi gi oiba potlam sing asi upgrade tauna ba hotna ba changi haikhe Mapandi lakpa khogi dharma karma khogi lamdam chida khogi puari ga sagunar posak mayam ma khoi mapandi lakpa lum kyan singreba adubu khara khakta ngai haure ba sinba ngamdadana tangai phadana adu masing tu jata market min ata nuti leina ba pam na tab daka lakpa matam da khak leina banina ma sabi ga do mi so masana tan dum limited opata bani mapan gi market na capture to giba khogi lamdam chida sajaba posak mayam larik chidu su yawi hari posak singa se akoina amuk hana market se capture to ba dominate to ba ma changi masi changna hona bada matam ga chana ba khuchu khulai matam Chanaba Tabuk Shubam, Matanga Chanana, Madugi Matangi Belu Kangna Tabuk Shubiba, Lamdam Tabuk Shubagi, Heavy Late, Time Matam Bill Belu Kangde, what culture late have a chin that I couldn't Tabak on top of Pak Ngam the Buggy, Heavy Lama ladies, Shendoku Matam warrior.